Mayambu Kurumjari, Studio Speak, TOMTV, Akanaba Kudola Moiriba, Hive Toromasida, Mayambu Taram Cheri. Mamangi episode sing that when a tongan tongan, guest kia puduna tongan tongan ba, Hiram Kayagi Matanda, a koi Kanan Navagi, a koi Torum Sing, Sandotuna, Tahan Jakre, Nasiso, Yam special about guest some kind of pudun actually. Nasi kind of pudun actually, but guest say Ranganiketan gi director Prabhu AJIT Das, Prabhu Wahan Mokta Taram Cheri. Prabhu the Hamda Quina lecturing saying a Sigi, Hiram Queen Kanazadori Hiram Sigi Matang Hajabata, Kanagadori Hiram Sigi Matanga, Koi youth and spirituality, High Hiram Sida Kanajagadavni, Hiram Sida Hanboin lecturing see spirituality, have a see, Kalino, have a sima Queen Hana, Kamba Machamina, Masigi Matang Hana Tambi. Yamuaje, I go Matik Chavan at the Queen of Masigi, Hiram Sida, Masigi expert Amoinaga, Wangang Mase. I Lajariba standards na Matiksa the Ojide. Other Wakai Nusijaraba, Guru Bhakti Srab Damodar Swami Maharaj, Prithvi Moving Chale, Science and Spirituality. The Magi Matung Jaraga, Mother Tenajarpa, experience Kardan, Siat Taujagadavasina, Koi Manipuri, Haulaviba, Koi Maruma Punch in Harun Sida, Kanakitan Pangara Kanjavagi Karusa, Yumba Jaraga, I wapung Kardan Tamjage. Spirituality and Masigi Pak Saurava, Ipaksida, Kumdadring Ida, Masin never holding Ida, when a handbada. What is spirit as you must have a Kabun Dakale? As a Quena Masigi Parasi Kangana, spirituality, a Pak and Uda Kumurta, the Koishi Iragane. Madam the class 5-6 number Satravna, Emigi, Larik Paru, with Tokaneva. I don't know what is the spirit. Spirit is a Karino and a Hana, Kanga Matumda, Masiba Kaz, Satavasi, Mapung Paga in the Kanje. Aduna, I Yopung Pava, Medio Jadico. I'm not wishing to be sure you did. The Kangarin Bakarsi, Siatorga, I am Gisabato Jenny. Quavo, from Sida, Kobi, Rapidam, Hana Tata, I know the women couple, Suikai Kono Cherry. Spirit, Mam Kangarisi, even was he Karimin Kawi. Ari mona Karimin Kawi, Kadai de Gino, Masaki identity, Hambukan Serida, Mayam Sina, Masik Kumba Pakumje, I Toma Kawi, Natrika Chaubukawi, I Manipur Machani, I Nagaland Machani, I Assam Machani, I India Machani, I America Machani. Other Masiki level Sida, some Lairaga, Aquina spirituality, Pak Chauba, Taktuma, Kakapasi. Masi Otukti. Yan Hanbada, a queen Kambada Darkali, you see, I am not this body. I Haksang Sinati. I will see Kamba Katanatana Shana, Yamna Maserida, the saying I Haksang Sinate, I the Atmani Havagi, Masi Kanosi, Kangmasi Masangi Dakar way. I do not tragedy, the way Aquina Miyagi, Haksang Oina Pangagasu, Ujaki. Matam the lady about dogs and cats. Sangagi, label the gear, Yan Hanna, I did here in a Kakapagi canosility. Sagi, Wagi label that Huimna Kangeva, I'm a dog. That's why he's barking. Nadra. Although I see Hakchang, I home Chawni to Banana, I Nishasi, represent the target. I spirit to Madugi Kano, the Paradu, Sanjan de Hibri. Adona spirituality platform that. Kakatki Haitardi, Ihan Hanbada, I Haksang Sinate, Atmani, Atmagi Horofam di Parmatmani, Masigi Parasima Kangbadarkali. On a spirituality Haitargadi, yes. Religious point of view, the Yang Targadi, religion Gidi division nai. Religion Gidi division nai, Avanamasi, Pak Sauna, Kanavagi Kanusi, I did Mayamsi, Punchan Nabagi, Amagabaga, Nushidabagi. Lambel Pornavagi Paisi Yamna Pakchaude. Aruga spirituality cano the high targadi, I Haksang Sinate, Atmani, Atmagi Horpandi, Parmatmani, Masiki Wapamsi Laktargadi, Jagasangsada Laiba, Mueva Punamak, Sidaki Hendokradana, Jiva Punamak, Jiva Pan, Punamak Sigi Horpamsi, Akwai Bhavan Krishna Shoni. Yes, Aquina, Aquagi Bashtapi Dharmasapa, Aquina, Krishna Hai, Arugan Sagi, Christiangi, Chapa, Rigi, I can give Islam, Chapakanguna, Magi
manadaba maming am oibi ai adabu jaga sangsar sida supreme personality of godhead sidi amakhaktani kudam moina atiada numit amakhaktam thui adabu numit ki maming di magi magi leiribu mafam jat abung sung kanogi mafam gi matungina numit ki makhal maming si makhal makhayam yame adu atiada di numit amakhaktam thui adu maina ishwar gi su supreme jaga sangsar simar punamaksi kano oiba supreme power oiba ishwar sidi amakhaktani na koi mayam punamang loina yadabang haktani aduna akoi punamaksi jaga sangsar da leiba sei kudam moina shastra gi matungina jaga sangsar sida akoi gi hakchang si makhal je jibi makhal si lakha marfu mari le hai kya yang ring bio ising da leiba jiba adagi makhong mari panba jiba uche oina panba jiba adagi nasagi tinkang mabuk da silaga satpa jiba mayam sigi mathakta masi all together lak marfu ni adagi marak saida akoi mioi bagi makhal je lak mari le kaya yam gre haiba jiba punamak sigi atma punamak sigi horpham si aba khaktane ba paramatma ne ba adana spirituality hai targadi akoi punamak se jaga sangsar da leiba jiba akoi punamak se ishwar amakhakti machani ishwar amakhakti gi horpani ana mase akoi punamak si sangsar se de yam nusi chanana leibina gadabani ga bagi kano se khanai na basi religious point of view de yengadi madu kodong chaba yam watli spiritual point of view haidi akoi atma ni ai hakchang sinate atma ni atma ge horpham di paramatma ne na khangaga masida nei targadi yamna peacefully amana magi mathakte yengjan magi yengthina bagi kanu si yaugdana yam peacefully wari tobi adana masi hojik matam de spiritual point of view de yengaga jaga sangsar sida matau kramna amaga nuksina bagi lambel thiminaba matau kramna shanti purkade ga na kanu toba hojik matang yam sabu matam ne lugje yam ngai je ko spirituality haibasi kari no haibasi spirit haibasi dagi horakan da spirituality fawgi ko gi mayek sing ba wafam sing si ko prabhu na thambili makha ta badong lak chaning si ko mayam si paktak na yeng davida haija batare ko gi kitang picture ne yeng jaw matam da ko hogalak liban haro sing ko tung da ko gi yumbi ho godori ba hogalak liban haro sing si da spirituality na lawri ba thodam sing se sigi matang na kitang thambi mai je masigi matang sida khana nei rubasi koi gi ten graba matam sreida mek seng pung phana haibagi kano si oithokpa watkani adokpu oji inkal gliba naron singi mafamda koina thamjaning ba wafam si akoina mioi boina anaki mapok sreida mioi baga human form of life masigi mapok phangi je masigi value si masi aremda manghanda bida kodam moina ing mamang dai jaba jaga sangsar sida akoi kano si jiba si lakha marfu mari le lakha marfu mari si manung da ising da su pok tre khoi ising da ngasai gi lak mapan akoi gi ising da jalaja na balaksani hai ising manung da leiba jiba si lak mapan ni hai ari uche koina paiba jiba si lak tara ni hai ari gi ngasai gi mabung na sitpa jiba adigi akoi gi makhong mari panba la kunthana jingba sigi marakta sanga oina poktadana akoina mioi bagi mapok phangi se masi bhagwan krishna gi ishwar gi ko park sound have the ishwar gi sagi mapal nai draba thogjal amasung akoina tawjaruba karma gi phol matungina koi ngasi ge makoi gi mioi bagi hakchang si hojik phangjare aduga hojik che akoina juki circle de yamukanda saita treta dwapur kali ko saita da koi bigi life span si chahi lak amani hai adigi bagi treta jukta bigi chahi si punsi sang busi chahi lising tara sang hai adigi dwapur ko jukta bigi punsi gi chahi si lising amani ado huji akoina leiba juksi kali juk kowi kali juk sida akoina phangiba akoi punmioi ba magi punsi sangbase sobnagi chama khaktene saita treta dwapur kali juk mayam seida akoi kali juk si akoi brahma ko bolaina khwaidi athoiba juk oina mana kanu tawe ada masi maram si kari no haikanda koi
Hojikse akoina laiba jukse kungani palak suba kali juk hai masai da mioi boina pokse base masi khwaidagi laibak phaba kangbu khotena phangi hai adusu Manipur gumba aina Manipur gumba aina matang sida panjari si kai noida aiga Gurudev Bhakti Swarup Damodar Swami Maharaj America da scientist akoigi masi study tawle advainda PhD tawle adamagi marup Dr. Rao haiba mana Srila Prabhupada si America da matamdu di yamna maming chatpa mi hoeba kari maming chatke da 1960s gi matunga swai stage da ko America gi khwaidi chaw problem si mafam du gi youth sing jine mafam du gi youth sing jina sel thum marang kaina par su shakti mayam lega su asai gi aseng ba nungai ba thirak pani na thibada lambi du sumai chatto da sumai chakhi dana koi hippies mayam sina sai gi drugs ko LSD Marijuna mayam si sinaraga masam gasi sangna toroga ekta ngasai gi future si hekta uda gai ko ai nungai ba phangdoi ne pulsi si sum matang mangna rakpa matam saida Srila Prabhupada na akoi gi Hare Krishna movement si hokdor pa matang chana dana akoi gi kano gi achauba yamna sarkar na yam thengna bada yamna waba hippies gi problem si mana solve the way simply by chanting Hare Krishna 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 Hare 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 Rama 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 Hare Hare mantra sikhak chan toroga mahaprasad khak seva toroga mafam dugi khwaidi chaw problem si solve tawe matamna da khoi Srila Prabhupada na kano khoi yamna maming chakhlakpa shakti lekhakpa mayam argoi sarkar su yamni kai khondu matam sida koi Manipur gi chatpa Damodar Swami Maharaj mai mamanam na ongta unaru jai da shaya deba nokti gi sum hayu tha ma khare hena na hairaga kon bun misida ngasigi no misida nanga Srila Prabhupada si unaroroi aduga amuhana aiga chaminor na hai targadi ngasi numitagi nanga igi leinari ba friendship relationship ka ani ibani kaapta du suleroi nanga iga su komneroi amuhana punsigi khoi kano lamari si thadala damne mana yamna seriously ai kan sida khoi Guru Maharaj Damodar Swami na masi wari jai tarakul lakta mayam da sum live da sum hanjan nam karo to yam nusi ari tangai phatna magi na du yam serious hoita di na chaleba chalaga Srila Prabhupada chi yan han ba una bisaida nong ta su una sia ponte koi Damodar Swami je patam da Los Angeles tane mafam dai ujare yam nusi yam lape mana Prabhupada phami ba ka du ga state ka se kilometer yang khem ki cham lap ne mai sai ve nam da hai mapan dai ge sam le lai ko sloi na ko sle ari ge an kadai dei lak puno nge ai Manipur dai ne India gi Manipur dai ne aruga sida kai dori ba stay dai PhD tawba ai lakjabani like tam lakjabani hai kan sida hai Manipur gumba prithvi da Bhagavat culture khwai de hena ina khunba leiba amadagi mi amana si batang sin ko yamna kano mayam da chum tai pawdum janing base Manipur gumba Bhagavat culture da khwai de hena spiritual culture da khwai de hena chakhot pa leiba amadagi lakpa nipa amana mafam khwai de lai raba culture su like taba adigi chang hauna lam chachu amata su like taba shun baga lai raba mafam sida why you come here as a beggar nang sida bikhari una ka dawlai lai no sine maram di mafam sida no na tamningai ningai karisu laite whatever they have in this country these are just for sense gratification indri pe na baga bari le na posang hakani mafam jelore se which is temporary ngaktangi indri pe na ba nungai baga mari le na ba matam kui da pochak ta ngau bole ba saida nang bikhari una ka dawlai no ai di mafam sida ai ni balak punate ai di pi balak puni which they don't have nang isu Manipur gumba yamna Bhagavat culture chokhat pale ba to dagi lairiba Bhagavat culture do pachana re-establish tawga mafam sida yentho adoi tadi numit na nongpok tagi tholok laga nongchuk kilam da mangan piba dumaina nangi Manipur gi Bhagavat culture do prithvi punama de yentho di prithvi punama gi shanti purna hona bada khwai di chawba achau mateng waini na Srila Prabhupada koi Damodar Swami Maharaj takpi matang dama kongau cheli kar thawi scientist ni ado khudak tu da magi haksang si
Macau hai ana immediately ma Srila Prabhupada surrender torga mani nimit khudak tu dagi he became servant of Srila Prabhupada masai yam aruba phajaba point akoi gi Bhagavad culture gi Manipur lai riba kano si Srila Prabhupada na khangbi raga mapung phana ngakang da bahi amani khaktuna mapung phan ta takpi du da ba adum surrender torga adumaina akoi Manipur da pokliba youth sing se they are very lucky yamna laibak phab laiwa am da pokpuni maramdi akoi gi culture tradition masi atopa prithvi da laibak lairi laibak singa yengro kanda akoi sida lai ismaina atopa mafam amata da leite se mapan dai lak paminu su khangani Manipur gi mapan da chalu paminu su khangani masi dai ne ta pangai haijan da yabu oide maramdi kali juksda bujik mayamna phangbada khwaidagi darkar leibasi akoi gi spiritual cultures ne spiritual culture sigi pochak khidi Manipur marang kaina leiba adabu akoi gi matam gi kali gi prava kali gi influence su yam kalle aduna ngasagi kali gi prava amasung west akoi gi influence matam gi akoi gi kali gi influence na akoina kahon ragasu masi kanagumba akoi gi isor gi kripa gi kanagumba mana masi amtang re-establish torga masi phajana kano tau kanda akoi gi pokpagi mahi yanabagi lamil se yamna phangmadi yamna awab oiroi aduna akoi gi naharol singna aina poisi asai masigi value si khangdana eating sleeping mating and defending ko eating sleeping mating and defending masi sangsar sila reiba jiba punamak ayamana loi tawe sai khudam moina hui amade ta praman tawseba hui su chai lako akoi su chai adi moi su tumme akoi su tumme moi gi su macha masu lei akoi su chai su lei adi moi yek na badai ngak thoi makung khujin na khangde maya na khangde torga akoi su khulai AK-47 khangde misal khangde thang khangde ten khangde kain paidna akoi yek na badagi ngak phung na ba akoi su honai ada moi to bogai su akoi loin tawi akoi to bogai su moi loin tawi so what is the difference si matang si ne akoi na youth sing dai na pijaning ba pawdum kano se asuk mamal yam khraba mioi gi mapok si phanglaba matung saida kari maram gi akoi gi punsi si manghan doino hui dong na adi mon to go so ko loin tawre akoi to hui mo loin tawre kari khena ba lai ge ba iso na koi da pibire ba ai kanano ha aina wari bisi kari gino awa bisi matau karam na ko kani ai kanano ai kadai dei lakpuno aduga hanaki mapok si loyer matung sida ai kadai da hangane se masi khangma ngamna ba thijan mangam ba akoi da isona brain si pibi human brain si pibi riba adu pibi riba brain si sijan na tana akoi da akoi wi dong na dum lai jage ok dong na dum lai jage na punsi se arem bada mangan ba se this is not a wise man decision mioi boina pokpa akoi gi karagum ba jiba mana masi kano se khudung cha ba se mioi ba pokki khudung cha ba se mangan ba se hauna de nei ai thamjani gi sa yam ngai se prabhu na takpi se khoi gi ngasai gi mahamantra ga khoi gi mahaprasad khatana khoi hi pc problem ko han gi ba de hor kan da khoi gi sanga jiba pan ba singa mioi ba karai de khena ga dar gi hai ba gi matang da yam bar chungna thambiri khoi makha ta ba da khoi sana jaga wari myam am di lejere du marathon ai break am tang lojage mayam da ge break am tang lojage break ta gi am thun hanjar ke ming ta don lebi break ki matung da mayam bu makhan na taram ok chari mayam da ningsing janing mamana ngasi gi khoi gi studio speak ki khoi gi episode se create love hai basina khoi da co sponsor to bira pani create love se khoi gi Instagram page create love 22 da chang biduna khoi gi tongan ba khoi gi occasion ke agi dom gi gift hamper sing order to bibi agani hoje hoje ki oina imphal amasung moirang da hai ba service se pijali Prabhuda khoi makhata jara poina khoi makhata bda lakchani si mamang da khoi break ki mamang da khoi na saja ki wari da khoi spirituality gi khoi gi masigi kanaba sing masina piri ba khoi gi para sing aduga
tongan tongan masanga sing dagi myoy bana kari da khenari bano habisi gi matang da mayam mata pi khre duga prabhun ta pi hibada khogi myoy boy na pok pasi khogi kali yuk sida myoy boy na pok pasi khoi khwai gi hena laibak phabani na tak pi adubu myoy boy na pok cha batar ga so khoi myoy bada sufferings kya khoi awa ana ta ba kya ama thengna da budi natte adubu awa ana tari bat wari ba sing sigi maram se masi kali gi damak ta wari bano myoy bano wari se aduga masi dai kok na ba kali to bi ya hel sing ta hai ibungona biba wahang je mayai chal patu sa long sung because we all are suffering adam si mayam sina aino wari si kari maram gi wari no matau karam na kokani hai bisigi aseng balambel si makya thinade aseng magidi yam matam si yam like tabina akhoi no wari se we are suffering because akhoi si hakchang sine na represent tawba ai si hakchang ne na khallaga sum leiba se masina wana bagi achoba maram oi adana sagi waba hari se masi mathanda lakpa nate sir masi akhoi na kaubune atau karamna by not following the instruction of the Lord dharma kudingi akhoi na ningnari ba Hindu ki khangde Islam ki khangde koi Christian ki khangde isona piba koi ki paktak mayam leiri ba masi we never follow properly say ujik kano de Hindu da so Hindu hai ba dharma di leite ko sanatan dharma hai ada masai da piri ba paktak koi ki wisdom piri ba paktak si 100% follow to mi se is very difficult to find adana prithvi da ujik jishuna piba paktak si 100% masi follow to buse mai pai na nungdang de khangde nungdin de khangde ko thi da amboy phangde leite ba thou shall not kill kana to we kanam to de same thing for our sanatan dharma also aduna we are suffering because we are not following the instruction of the Lord atokram na awabadagi kokadagi se shastra da takpiri say tapaham saucham daya satya tapasya tauba adagi lunan ba Thaujal haiba satya achumba mase akhoi ge sila prabhupada na hokdok piba International Society for Krishna Consciousness ki bhakta sing nadi ayama mase kano tawi observe tawi adege akhoi ge Gauriya mat ki Vaishnav sing mase phajana observe tawi aina wari se wada nabagi damakta kali jukta kali gi chaitheng phangda nabagi damakta kali ko devata na Parikshit Maharaj takpi nai mafam mari khak changu no mafam mari si chang da taragadi kali ai gi influence nai phangoi awa ba si phangoi kari no akhoi gi tapasya tawba ngamba mi ama oina bagi namakta no intoxication mai ka bani sai ja si amata sina bya de sokcham lu nan bai ba gunji chen bagi damakta nuai ba phangna bagi damakta akhoi na no illicit sex relation adigi ahum suda daya iba Thaujal haiba iba gunsi chen ba darka lei nungai ba mi amu ya hairadi ana daya iba gunsi chen ba ngamna gi damakta akhoi gi no slaughterhouse jiba hingsa tawya de arigi mari subada masi nipa mana masi gi gunji masi asengba nungai ba si phagda gi damakta tawgeng khaldi ka suna taw pone adu maya gi influence kan binina mari suba gun kan wasi niyam wasi di amlai rapone no gambling juwa sana be ade habne sana be dre lore aina awaba kanoda ipakta sum mayagi bandhan sida mayagi jail da janma mritu jara byadhi pok pasiba ahla laina lai thungi jail da punsi chupa mapok sum loi doi sarpudi niomar khak singak piraga I can get free from this material bondage very easily ha ujiki niomari don amtaga hajar ke ko may kawani shasina yadaba no illicit sex relation no killing no gambling masigi niyo mari se mafam mari si sanguranu sangdragadi kali aigi chaitheng phangwe na kali na hana hairaga thamgrabane ba adu di aigi awabu du por leiroena ana masi akhoi ni inbangam daba masi inbangam daba hona biraga maya gi sangsar gi ipak material bondage gi masigi kanosigi nanthong na gidamakta akhoi na matam puna makta akhoi ishor surrender to bum sange because he is the real protector of human form of life kana gum mumtana khoi bu ngapi sendi ba kan bi ngamde akhoi gi real father di ishor ne ko bhagwan krishna ne mangonda mana hai gita gi lor pada dharma puna mak thadoga aingonda changjau
अदोई तारी नंबु अवाब पुनमुक्ति अइना कोपिगनी मसिदा चिंगनब लेगनोना सर्व धर्म प्रत्यजायन श्लोक अम यावरे अदना अखोइना ईश्वर चंगजबगी महत्ता माया दोई चंगजबा माया सिदी अमम्बनी सा अदा अमम्बसे माना फनयाम मम्मगसु को नुमित की मंगाना तरंग तरंग थोलपकांदा अमम्बसे तानरुब तौदना मथंदा दु मांगे हा अदना माया सिना अमम्बनी अरे अंगानबसिना कृष्णनी अदा माया रोमदा चंगजन मै महत्ता अखोइना ईश्वर रोमदा परमात्मा रोमदा चंगजलगा आइगी पुंसिगी पोकपगी महि यानब लंबेन थिजबसे सिना this is the prime duty of human form of life masi taunab hornab sidaida akoina ngasai lamben mayam darkar le hek pokthorpaga man hek pokpiba masi kano se hek phangba natabdina auna we need very good association afaba sangha tawba darkar le afaba sangha tawdragadi kanai digi afaba kano lakani just like akoigi nongthaktagi tarakpa isingje mana taru ba mafamdagi matungina मागी गुंसी कनो तवे अफबा अरुबा इसिंग तारगना मा अरुबा इसिंग मरक्तुदा तिल्ले अमांग मरक्तुदा तारगना अमांग मदुम ओइरे so what we need is very good association in his man form life yam ngai da akhoi prabhuna takpiri basi akhoi tungan tungan ba akhoi mioi bana soifadana chatkadaba akhoi kaliyuk te hingliba mioi basing sina soifadana chatkadaba akhoi chatna kanglon mari du yam rik chumna takpiri akhoi losinjarak pasi da oja akhoi na mulak chaningi si akhoi dharma hairaga akhoi na chaurakna akhoi na artha si hanba matam da magi wahan thoksi akhoi gi lining laishon haina halle अदुबो धर्म हाइबसिदि लाइनिंग लाइसोन नते नंग धर्म लेना चलु हाइबसे लाइनिंग लाइसोन लेना चलु हाइबा याब नतबनिना एरिया खरदा लाइनिंग लाइसोन हाइबा चुमगसु मसिगी धर्म गी वाहन थोकसे करिने न लोबि मसिगी धर्म गी वाहन थोकसे नैनबदा नुमिनिनि चंगनि और इन शॉर्ट आई एग्जांपल अम पिजगे शास्त्र द करि हाइगे द जीवेर स्वरूप होये कृष्ण नित्यदास जीवगे असेंग धर्म मागी स्वरूप सि कैनोदा मतम पुनमक कृष्ण गी मनाय ओइजबदुनि माय ड्यूटी दो अदुगा साइगी चीनी की धर्म हाइरेने चीनी मी धर्म से कैनोदा अथुंबनेब अद अथुंबा हाइबि दु यावद्रदि चीनी हाइ याद्रे माय धर्म लैत्रे अदुगा अमरोमदा मु मई हाइरे को मई हाइसिदैदा मागी चेंगदब गुनसे कैनोदा मंगाल दुगा अरि मागी हित्तुगनेब मंगाल दुगा हित्तुगा यावद्रगदि मई ओइद्रे लाइकवाइज आत्मा हाइरदि आत्मा के हौरफम से परमात्मा ने आत्मा की धर्म से कैनोदा परमात्मा ने और परमात्मा की हौरफम मनाई अखोई धर्म दी मागी मनाई ओइजबसिने अदरा अखोई धर्म से करिगे हाइगे दमु वर्ण आश्रम धर्म हाय वर्ण अमसुंग आश्रम फजर जाने वर्ण अमसुंग आश्रम मसैदा निंगथौवना निंगथौगी तौगदबा माय ड्यूटी दो फजन परफॉर्म तवे प्रजा अमनसु प्रजा की मागी तौगदबा मथौदु निथि जन तवे वर्ण हारगदी ब्राह्मण क्षेत्री वैश्य शूद्र लेरेको आश्रम हारगना अखोगी ब्रह्मचारी अदगी अखोगी गृहस्थ वानप्रस्थ सन्यास मसिगी अखोगी नेम मरी आश्रम मरी अमसुंग मागी वर्ण मरी सिगी मथौसी निथिजना तौबकांदा को अखोई सोसाइटी दा वार्निंग हाइसि मरम अम्बौ लेते क्राइम थोइसे मसाइगी हेड ऑफ द सोसाइटी मसिना मागी धर्म दु फजना परफॉर्म तौरतबा नियो ngalaktaba mai mathau dun hijana निथौगी धर्म दी एगोंद भोट थादगेरा थादरोइरा आइगी कोइगी राज्य द लेरिबा जीव पुनमक्तो इंक्लूडिंग एनिमल्स एंड यू नो व्हाटएवर जीव पुनमक्तु की मागी वेलफेयर की प्रोटेक्ट तौसे हिज प्राइम ड्यूटी मधु तौरतगदे नंगोन आइगोंद भोट थादे दि नंग आइ कनो नते गायना समाय तौसे सिगुमगी खरा कनो तौरपसिना गसाइगी सोसाइटी दे याम अचौब अकाय ओइबा निथौ ओइबा प्रजा ओइबा अनिसिना नियम चुमना मागी मागी मथौदु तौनर कांदा यामना स्मूथ ओइबा सोसाइटी अमा कोई कनो एस्टैब्लिश तौ याय अना लीडर सिंगसे धर्म लेबा दरकार लेबाय सोरपदि नाहा सिंग सोइब नते यूथ सिंग द बदनाम तौ यादे लीडर सिंग सोइबदगी नि कनो तरिसे करप्शन सिजु कनादे होगी कोइगी लीडर सिंग होगुने अदा मोइना मांगन गेरदी थमोय सेंगम दरकार ले
masi nakalom da sat kyodore yam ngai je ngasi gi khoi episode sida yam na khoi gi pungning losing oi bia ba aduga mioi ba mana kari kari chat ka dagi haibasi gi matang da khoi gi yam na phajaba khoi prabhu na wafam kya thambir mi prabhu gi chilaw matam kya kai thok pidana khoi studio lingbi raklaga sigumba wafam wari batai sanaba gi thoram masibu mapung phan bi gi namata prabhu bu omka sana thagachari ngasi gi damak tadi studio speak matang se loisanjari mathangi episode ta anauba akhoi hiram amada amuk nainabagi adugumlaba thoram madu amuk sandok sage ngasi gi damak tadi kaina nebe thangni jari pinabirase